Manipur Thokliba Irang Asi Laksinnaba Ching Amadi Tam Animak Manipur Police na Akanba Maongda Hotnari masida meeyam na shougatpiyu haina Manipur Police Training College ke Assistant Director Maharabam Pradip na appeal tourakli. Wafam asi Babu Parada laiba Manipur Police Headquarters da MPTC ke Assistant Director M Pradip Amadi Anisuba MRG COY Victoria Anina Pangtokpa Paugi Mifam Amada Fongdokibane Paugi Mifam Aduda M Pradip Nahai Manipur Thokliba Irang Asi Lakshinnaba Manipur Police ki Maike dagi Akanba Maongda Hotnari ngai cherak asida mafam kyada sel khaiba micham miyam da kihan khanganbagi chang yamna hengalakli asigumba case asi Imphal East District ta 8 Imphal West ta 5 Thoubal da 3 Kakching da ama amadi Bisnupur da 8 thokpagi report lakli amarom da sakhangdaba myoi kharana special commando gi fizol amadi camouflage na chingba setuna lambi da sathok sasin tawbagi pausu phangli masi pumna magasi control tawnaba haiduna mafam kyada Manipur Police amadi Central Force singi apunba team na checkpoint kya hangdoktuna achat awok sing check tawbada kongbagi checkpoint taki special commando gi fizol setpa kutlai paiba myoi manga masu fagatki Churatanpur gi mafam kya da su kutlai ga konana myoi kya fagatbagi pau leiri masti da sunatana su chanariba lalholup singi camp sing yengsinbagi thabak su leptana sathari maram aduna Thazaba yadaba amadi authenticate oidaba social media gi pauda miyamna thazabiganu amadi Manipur Police na honariba sing asida miyamna shougatpiyu haina mangna makha taki Paumi singna hangba wahangi paukum piraduna M Pradip na hai hauji fariba myoi manga ase special commando gi dress set pa amadi kulai paiduna lakpadagi fabane bakoi manga mak police custody da leiri bakoi manga ase sel khaiba natraga micham miyam da aki akhang pibada chenaba myoi ra haibadudi hauji maki oina khangba ngamdri haina so mahna makha taki Praja da haining basi police na thamoi sengna hona jaba asida cooperate to biu support to biu social media da authenticate to the pau madu da thaja biginu masigi haiba kaino asi crime asi hengale haibasi khoi data oina hairabada masigi case masing yam hengalakba handa Imphal East the case ma pan thokba Imphal West da manga Thoubal da hum Kakching da ama Bisnupur da 7 tare kian khanganba amasung extortion gi kaino se sang asi hengalakba aduga Manipur Police si masi punama curb tongnaba firmly committed oi madugi Manipur Police ki genuine oi ba effort asida praja mayamna support to biu cooperate to biu